Ahan mamaktada Salai Story Channel ge mahut sinjaduna Carolina Khaidemna ikok nonna khuramjari. Ngasisu yamna nungairaba funga wari ama miyamgi damakta puduna lakchari. Wari asigi mamingna Rajkumar. Wari asibu ibirakpana Athouba Meetei. Housing wari asi haujaraklage mayam punna taminarasi. Inga tha oibanina nongde marang kaina chure. Aduga Singjakol hairiba lebak adugi ningthogi machanupa pakpagi luhongbagi thorangsu tori. Singjakol lebak adugi khungang amadani. Nonglakta ahal lama phaizomadu takhatlaga leikhom marakta chenchat chatli. Arang phamurasu mon changba yaba nati. Ningthau konungni phi hongu ekta harakadoribani. Ahal dugi tungda hanubi amasu leikhom marakta. Hai hanuba yempak se tupaga chatpa yadabra haiwani. Se yempak se nakok tamuk ta kupsilu. Ningthau macha nupa luhongbani. Phi chutna changba phau lanmi na wanganglakadoribani. Choli sibudi kuina choloida mama. Phi apaba ngaktani. Leikhomdi taihanba yaba nati. Ningthau macha luhongbada arang phamba phangba kaise siraba su yaraba. Changna lairam len karaba. Asuk chawna honggodoriba leibaga sigi ningthau macha luhongba sida. Arang phambo ai khakta chebau karakpa. Ai sei kaya da laibuk pharaba. Mama ai siraba su yara hinga sidi. Arang phamdri kanda sirage haribro. Mapadi harauringai nongdi sum kansilakde. Aina yempak se tupiraklage. Aisu mapagi tung ilaga ningthau konungdo amukta changhauge. Ningthau konungdani ahaldu arang pham kanna phamlingai konung manungda onthokpa thaudoka mathoklari. Ningthaugi machanupa luhonggadauba Rajkumar pakpado thangten auraibada mamit animak sokle amadi mamit animak tangba yabagi phibamda leire hain lauthorei. Ngahaki matung pakpagi mapa ningthawangu hanbudu thoklai aduga magi khubam phampham mamangda leplaga tuminnale. Luhongba lakliba mayamsu tuminna ningthauda yengnari. Mantri amana iningthau kamdau sige dude. Mamit tangba nama soiba nipa amada ningthau amagi machanupidi kashu pirakloida. Ningthau na adudi phare kaino ha maya. Iningthau nanagi wafamsi amukta tabiko. Aduga mamangdasu marai mara kharasu leibanina aikhoina khatak tawbasu amuk mankini. Ningthau wangu hanbadu tapna phamtharaga. Hoine luriba thabaknini. Ichagi mamitsina phare hairagasu chahi phana yamna changni. Atopa mit ama leiraga pale hairagasu chahi phana kuina changani layengbasu. Mapangan kanba karam lebaki ningthau labana. Aigi lebakta lan tabagi mahut. Icha ichal thajaduna ngai sen oisi haiba wafamda. Ainasu ikhau pungne athoglure. Kibadagi. Ningthau labagi lam pikpa. Lam mingkholsu leijadaba. Chingdum moiba lam leba. Mapangaldi yam kanba. Lan yam haiba karam lebak nai khoida lan soklaga lamun bagi mahut aigi charnupaga magi machanupiga luhonglaga aikhoigi lebakta lawu singu tawjage chathok phogdo puthok minaduna punna chawkhot minasi haijarakibani aisu kidana ya thoklure ye kori wakhalduna ina munoklisibo ningthauna wangang lingai tanjaduda manai ama kappaga chenthorei aduga ningthauda kina iningthau Rajkumar do China khangba ngamdadana masa matomta mabukta thangna thinjaduna sikre. Mayamdu kappa lawba yawnarei. Ningthaudi machanipagi manakta sensanki. Laibak phabadi Rajkumar pakpado sibadi siramdri. Adubo henna mimanadaba miyoi ama haibado oirami. Ningthawangu hanbado khudakta karam hairiba lebak aduda sagol lanmi ama thuna thaki. Karam lebaktani. Karam hairiba lebakasi tampak leite. Ching ngaktani. Ching da nappa yumsai. Marakta laite manaba lambi khara. Lampak khara cheplap yamna tangna lay. Adubo laireba kumna phasai. Uwa pambi singna. Laibak adugi chingi lambi lamjawni. Khunja khara lambi da karam laibak ki ningthaugi machanupigi luhongba yawba chatpa maraktudagi nipa amana. Mathong chadaba kanano ne. Uphul haukraba sida konunglomda asuk kana chagol thaujinkhresibo. Aish, lanmi asidi Singjakol leibaki lanmi mankrida. Ningthau machannupi luhongbagi
Rajkumar pakpa lakpa hauhore. Pibana ningol lauba lakpa hauhore haidana mapause lakli oirini sagol lanmi se. Oiram tai tada. Aikhoi karam leibakpu nupa mayumna yamna ki hanguina chachabani. Lau lau mayam khungyang sinsi lau. Karam leibak ki ningthau labado lanmi duda munna sauna yenglaga. Handakna nakhoi gi ningthau gi karamba matatno lanmi. Mamangdana Rajkumar pakpado lan auraibada saru tekle haidana luhongba yeithoklega karisu tawramdabadagi lan tasinge amuk tawre aina. Handakna mamit sokle. Mamit animak udre kakaidudi luhongba se sungpam pamdre haibani ne magdudi. Lanmi nang chatkro. Aikoi kari phirep lawba yabage haibado ichili nautana hoge. Aduga nakhoi gi ningthauda lan gi sem saraga leiro haina pautam. Ya asuk usit thoidab saradana. Ningthau wangu hanbagi lanmido yam kina sagol thauduna chatkre. Karam leibak ki ningthau labagi sagai gi manaw nipa yaimana. Tacho kanade lan oina tasilasi. Magi se aikoi da moithem tawraga luhongba thinta alaga mapangan kanba leibak kya michang khomlam dawbo mali. Leibak masing yamlakladi thengnaba wane khoisu. Malem sida ningthau wangu hanbagi leibak sina leibak lehaw khwaidigi phaba amade mana masing marek mahaw khwaidigi leiba pothok puthok pangamlibani. Maduna ina khunba ningthau ama oiribani marup watribani. Labagi manaw nipa atombana. Tacho aikhoi gi leibak se yamna pi. Leibak lehaw amata yaude leinga ngaktani. Low upam labuk lamhang amata leiba nate. Punna hairabada aikhoi se chingleibak charaga hingbaga chap manaribani. Ningthau labana wakhal tapthana. Inausha landi tawgumsi. Landi aikhoi ningamba soidra haibabo lan namaram oiraga chamjaraba mioi kya aigi khutna hatpa ai pamde. Asigumba papsinarasu khangde. Aikhoina chingsidaga ahenba matik chaba leiba nungaiba lam amata phangdribase. Manaw nipa yaimana. Tacho aikhoi ni leiba yaba hingba yaba lam thirakpani. Aduda aikhoina pama mafam ama phangdabagi chingsida amuk hanjarakpagi wani. Aduga hojik aikhoina pamliba wangu hanbagi leibak side matik chap chare khale. Manaw nipa atombana. Tacho aikhoina phajana haibada moina michang khomlaga lamhui mata tawduna leiradi yam thina usittabani wangu hanba ningthawi mong si tacho. Amutta pokchabi ima ipa masa khangja hudrabe ichal nupi se leibak miyamna kari oina khalamgani. Ningthaugi machal nupi pamdaba kaise malem sida wangu hanba mangairi ne. Inausha nakhoi gi waduna aibo sawba mu pokhan ga dawre. Aikhoi gi sagol lanmi ema tharaga lan gi chebaw ama ningthau wangu hanbada yohonsi. Lan gi chechet numit makti lepkiroisi. Hana ki hansi. Aduga asengba wa ma khangansi. Sanjen naha kaina chai haiba wa ma su leibani. Kanana khangmano. Asengba gi soklambaso. Ningthau labado khutum tari. Somda wangu hanbagi konungda sagol lanmido makhwangda yetliba phidu lauthuk maraibak tu humang taithuklaga. Ningthau labana lan suidana tarkadabu mali. Maram masina aikhoi pambai ama yatpana phagadabu mali ningthau taptha kholanmi. Nahakna pau piba chatpada paukhumdo suidana pirakkani ai khangi. Maram masigidama nupi mayumda Rajkumari aduna maki semdringai aina luhongba kaihalaga somda aron ba thaurang ama thuna silhauge tawbani. Kari thaurang oirabano ningthau. Ningthau labana ichanupa soglibase yengba lakke soidana hairakani. Ichanupa sokpase makoida hana amukta yenghange tawbani. Rajkumar karisu tawdrabra. Mamit animak nongna shinga tawbani. Mit pigadaba mi leire. Makhoigi ningthau natraga lanmi lakkisanu. Ichanupa gi sokliba phibamse utsi lanmi. Nongmanini leibaga labana wangu hanbada lange chebau tharaktringai labada wangu hanbagi sagol lanmidu thaduna Rajkumar pakpagi asokpa hangbina ba haihallami. Labagi mahut sinba senapati yauba lanmi khara wangu hanbagi leibakta thuna laklami. Adubo ningthau wangu hanbado hena dasa ama mutare. Ningthaugi macha nupado mamit ani amadi masa matomta thangna thinjanjabagi chaina khangba ngamdaduna amaibana chang naina thariba ayuk nungthil amadi numidangda tokhai na thakadaba chakhauda amuktada punna taba yadaba hidak mahi ahum punna thakchillubadagi Rajkumar pakpa sirammi.
Ningthau wangu hanba makoktu mai chakhai sare. Ningthau do konung darbar da phamna mantri amadi lanmi manai maya mamangda lawai limpu du pairaga. Ish, kamdau shide. Shanapati, nawa laimado yam kana kaplakano amukta hairucho. Mi yausilakladi loiba tare kumhaisi. Natraga aishu mi yautringai sida kapthok horusira. Hera karigi kapkadoriba. Gadha chak phauba chumna hukpa haitaba bana thanga haidedana adushu migi lan haikraba. Matomtana lanmi tara hena lamba pariba thangtama miduda. Aduk yamna anaba chaina khanglingai duda matomta thangna amu masa matomta thinjare. Adushu chaina khangba ngamdedana hidak makhal ahumdu amuktada pulap thachil. Somna Senapati do Ningthaugi nupiduna kaplibado machil kanna meli. Aduga Rajkumar pakpaduna mamittu chaphumuk launa longna taraga leiri. Ningthau labagi lanmi sing wangu hanbagi leibak lansilagle haibagi pau sagol lanmi na konungda pau tamlare. Ningthau numit marini sida Ningthau labagi lanmi sing konung yoraklagani. Maramasina mantri phamnaiba singa athuba matamda wa amukta tanabiyo. Ningthauga loinana phamnaiba sing ado wa tanaba haurami. Adubu oiba yaba kok amata puthoknaramde. Makhoi kok phajana sarami. Numit humni hokre. Ningthau labagi lanmi sing wangu hanba ningthaugi leibak lamya yosilakpa matamni. Matamduda achauba kaithel amagi mataida lamlakki sak kai uchek waya yonba nipa pakhang amakhak makok masa pumba phina thungna kupsillaga sayolaga phamli. Amade labagi lanmi singna urami. Labagi lanmi amana Hey, sao che yon bana ha? Ai khoi karam hairiba yamna sathi bale ba ga dudagi lam koirak pa miyoi sing. Ai khoi senyek amade sana amata purakte. Adubo nangi sa amade ai khoi na chana bagi damakta lemna loba pame. Sa uchek yon bana ha do maphido haidoklaga. Shot pagi de ai gi taule. Mangonda hana haibiyu lanmi sing. Hey, mabu ningthau ro. Aduga ai khoi na lagli basina ningthau unaba. Aduga mo noigi ningthau do phaba chaliba. Oh, hado potse ningthau gi machani pa ni yolisi. Kori. Ningthau gi machani pa haiba. Madi shodaga leiri haiba dai. Kai dei no da leite da. Madi sa kai pharaga yonba yamna pamjabani. Hojikta su kai ahingba ma pharaga puraklibani. Haiba tobaga sarangda sa kai macha hapa ga yonba pakpa hairiba ningthaugi machado theba macha ama kolaga changlai. Kaithel da tilliba miyamdo Rajkumar pakpa lakle haineduna wa langnai. Labagi lanmi Senapati na Ningthau macha kai phawa haribado mahagoire. Lanmi sha noidi nokningdro aidi yamne nokningine. Magi pitru pikpasa singse. Lanmi amana noklaga. Senapati na nokpasida aishu nokninglakle. Lanmi singdo kanna nokminari. Rajkumar pakpana Rashi yaudaba lanmi sha noira labagi lanmi hairibado. Noira langi paujel purakli haibado. Ningthaugi masa side makhou pongini lanmi sha maril leine. Rajkumar nahakpu mit ani shoklaga lei haibadaine. Natraga aikhoigi Rajkumari pamdabagira. Natraga iningthauga ngaishen oiba pamdabagira. Oida padaba pausan duklibdo. Ha. Iningthau labada singnagano. Nakhoigi misu tora tuna halaga lamsu munbado iningthauna pamhodre hoji phaubugi oina. Hoine. Puksel chawba aigi pa ningthauna phagi ngihak tawbani khadoglo. Noida ai so ena haibado. Kaithen da pot leiba lakliba miyam sing amadi kaithen phamlibi singdo Rajkumar pakpa amadi labagi lanmi singda humang teithoknaraga yengli. Lanmi amane Senapati da Senapati Rajkumar se wa thaidok bahine. Aikhoibu ki hangoina wari sai. Aikhoibu ikai khumne. Aisho singye dana leibani. Mana aishe themjillaklene. Ningthau wangu hanbagi miyam sing sisu yengbada phana loina ui. Senapati aina ngangliba wa khudingmak ikai khumdana tabi. Laptakna nupi ama nga yalaga. Kitasu singba lanmi ma tharaklabadi phadawni. Laba haiba nganu laba manba ningthau to. Pakpa hairiba nahasidi khadrakta mahalai phawba wari sanaba tanledana lai okna phamdagi thanamlibani. Kaithel phambi nupi amana
Isa nupa pakpana laibak se kallo haidana laina silakpa kumhaini bema. Rajkumar oibada masak matau se onthok na sujana redo. Wang chawradana masa mawuna nongsa kaimuk fajaradana. Mani ine pakpagi pairaki lausing hainaribani. Sa kaigi marol khangi sa kaiga pau phaunaba ngami hainaribani. Somda pakpagi sa yoliba nahaduna. Khulai sungyaw yawdana sa kai khutna khatlaga kauraga yam laina sa phaba ngamliba misida noina singena amu lenmiriba lanmisha. Somda ningthau konungda ningthaudu arangpham oiba ahalduda ngakna. Kari mamingshu pakpu kawe haiba. Mana Rajkumar saraga labagi lanmisinga wari sahawi haiba. Rajkumar yamna mali haiba. Achumbani iningthau aina tamjariba pausi. Aina kaitheldagi labora ama leiba chatlubada laba ningthaugi lanmi amada thingjalui. Maduda makhoi masilgi wadu tajahobani. Ningthauna Lanmi sa nama leima wantharaga leiribado wakhal laklabra. Lanmi amana Iningthau amaibana tha amamukti wanthakini haihowe. Phare ningthau labagi mi leiriba phawbadi wanthakisano. Aikhoi khara kaithel mai kai pangsi. Rajkumar shariba nahado thingnarusi. Lanmi mayam galoinana ningthaudu magi sagol dolaidu tongna humang teithok tana lakle. Karino humang sina chahi amagi humang se ngasi loina tarklibasina. Is inga thagi nongse aingonda loina chotlabra karino torisibo. Ningthaudu kaithel lamjau yobaga Rajkumar sariba pakpana labagi lanmi sing pharaga wari sanaribada ningthauna oi. I sathibada maming chatliba labagi manai senapati se nahasina nokhandanaga tawrine. Lanmi sa Rajkumar saba naha se inakta amukta hana lakhalo. Yeknabagi lanmi sing se mafom sida ngahak lehelo. Phagani ningthau. Pakpado ningthaugi manakta changsilai. Ningthauna Nipa macha nahak pukanano. Iningthau ai Rajkumar pakpani ibungo aina hanglibasi phagi nate phajana hana amukta khungko nahak kanano. Iningthau ai Rajkumar pakpani haibani. Lanmi amana Iningthau no hanglibase phagiro ha karino lanmia nangsu aigi sarang sida hapaga yontho haibro ha yong ni hajalaga nasakto yong sumale. Ningthauna yong manba lanmi nang hakta tumina leiko. Phare nahakna aigi cha nupagi mahut sinba ngamgada boirabade nahakki laibak yamna phabani. Iningthau aina iningthaugi na cha nupagi mahut sinbiba haibase iningthaugi laibak phabasu nate aigi su nate raibaga sigi laibak phabani. Oh phare ado aidi aphaba mihut pami aigi leikhidraba icha nupagi mahut sinbiba aphaba mihit loi mi pami. Aina phatragabu iningthaubu amade laibak sibu kangena tholakadro. Ngangna bon thokna waredana hasya. Lanmi amana Aduni iningthau marai yamna kal aduga nahasina karam haina labagi lanmi singse nokhalaga thamlibano sini aina ngaktabu ngamthi. I nahasidi chatkrine sauro jalo sauba nate mahak lausing leiba nahane law yeknamagi lanmi hangoi manba singse puraga konungda chatse hayu. Chayol amma labagi lanmi sing ningthau konungda ningthauna harau nungaina thambiri maramde pakpana thammona haibagidamak. Aduga somda ningthau labade saubana loire. Yaima senapati yawba lanmi singdo ningthau aswanbaduna hingna phumkhraba jala. Tacho mawa mapaw amata su tarakte natraga lambi lamkhangdaga sa kaina losinkraba jala. Atombana Lairak khudingi matu leiba lanmi nabo nupi koiraga leramgani khange. Ningthaugi manaktadi changdadana nupi thidana leramdori poni. Ningthaudi madu mo hendobane nupi chopanina. Labana Karino yaima atomba noi ani na ngangnaribadubo. Karino atomba nangna hoji haikriba waduna. Tacho ningthau natraga luchingba haibaside nupi angang khara chopaga luchingba male haijabani. Hera aibu nupi da choptaba ningthau dungaire aina nupi thidribase nupi da chopagini
Senapati na ingonda lamba paba ngamdauba nate nupi chopadadi nupi da chopsagedanabo ningthau oirambagi wane ishu nalamdrabadi noi anigi marakta ama ningthau oirhanlabasu yai kaino yai mana hera tacho luchingbu oiba khaktana nupi chopni haiba leiteda karisu oidaba aikoina nupi chopadi mina khangbidaba aduga laibak noi mantri humpu humdra khak leibasida noine nupi pangchopta chopadi maming hekta chatpa Machin manau nupi chopagi warida marai yetnaribadu tabada manai khara thongaklibado makhoisu nupi chopadi maming chatle khangbaduna makhoisu wakhal ama khanari nupi chopningli somda numidang amani Rajkumar sariba pakpado magi sa yoliba lukhoiga umang amada sa phaba lakli lukhoina ida handakti shawomoina phasi nang shawomda nangi urururu na tawra kobada adhaina kawraga shawom phasi ta Hoi hoi, kaubudi ai kauge. Ado, sawomdu phabadi nang phau. Korigino dudi ta. Aide Rajkumar oire. Aduna shiba yadre. Aduga Rajkumari amagi nupa suoidorim shiba kire. Lukhoisu pakpada suktuklaga yengli. Pakpana tapna. Shh. Wa nganganu ta. Tashina shawom malakpagi shawom phangi. Kari, shawom thuli ai ba. Kiyam chawa shawom no ni ta. Adudi uraga khango moi ani do chawrabo umang adudagi pakpana hodong ama kollaga thoklai lukhoina shibu sawom loita itaw sawom na hodong she tanarakpada hodong she na kanbi bane ado apikpa hodong gi nate dana ina pharise yam chawi nangi hodong she khudap na paibada thung thenge yumna thuna yosi kai ga amung tholaktana chathokkiba tari bani moi ani do mayumda halakle somda konungdani Wangu hanba ningthaugi nupi ibem hando masa sibagi pakpa kauraga kanna kaptharakli Oh pakpa imadi icha udabada laiba ngamde dai icha bo amukta lakhoba kaidobage imana nang bungai riye amukta lakhoba nang bo ningthauna lanmi amada lanmi namada hayo pakpa do labna chatkiba nate Aswai fauda koi thogluge na thoki bani thu na halakani hairemi hayu ibo pila bani macha sina aswai fau thokpa yaroi macha se shikrabado mangai asiba macha kauraga kappado mangai mama sina tawribase phani ningtho ima se phibun namnurage dudi hekta hoi hoi phibun namgera kari namgege makhol thokolakanu mina konung sida asiena yawo mankini senapatina hoine Asiba kauraga kappaga ya mali ni tay magise Pakpa nang amukta halakho kakai dudi Pakpa se shikraba mandramaya Labagi lanmi amana Adu senapati Khukap se mi asiba kauraga kappa ya mandro Nate mi ga siba yawba mandro shaishiba Senapati na lanmi du da nokphet ka tawsili Matam khara amuk hawkre Ningthawdi senapati amadi lanmi singdo Halan kiba pamle maramdi somda ningthaugi nupi dudi machani pa sibagi ngawba horakle mompham kukni haidena laknabada lanmi sing awaba ma oire aduga ningthaugi nupi angawbido somda labagi miyoi sing laktuna lei haibasu khanganba yajibani maramdi yu ngawba amadi angawbi haisidi asengba achumba yamna haidukalidana adugi pakpadu lukhoiga konungda lakle Ningthau amadi senapati phamduna acha thaksing chari pakpana punemjari iningthau isa manbani pa hai Rajkumar nangbo wa tanagena senapati ga loina na phamli bani ne iningthau mina macha nupi pi ge hairiga kari gi lohong base aduk thinta alibanu nang inakta phamlu law pakpa ai nana kongda wa khara murum shonge Labagi lanmi ama thang chatli ningthawangu hanbadu lanmi duda tin kut launa yotlaga pakpadu singsilli senapatina lanmi sha mapa maja wa khana bane thang du shatkanu ningthauna pakpada tapna ibungo nangbu noigi ingkholda mitop ama laklaga nangi ingkholda yum sajilakle pochai thajilakladi nang pamgadra mahaido aikhoi puna chaduina training tho Aduga moine hekta munba yabasu nate aigi ingkholdo ibo nangi wakhalse mitai hairiba
awang nungpukta leibado yam male. Mina lam amadi nupi angang pumnamak munbikhrasu magi magi thokpa langdana ngaudana leiba kanglupto adu yamna maline. Nanggumba pukchel jawba mit sano uba ngamdaba wakhal sandaba kya poklakpagini. Chinglon makpalgi mayai sida ising phangdaba nga dawna kaw kawdana phan phan chongdana leiribasi. Adu ningthaw afaba mina matam pumbada kona mai paklegi haibasisu kawdaba phaiko. Aikhoina phabaini. Yeknabagi lanmi singsida yumsida chasin thakchillaga mangsillaribasi. Ningthaw aigidi Rajkumari do aingon piyo. Makha taba aisu mo khairake. Aduga aisu nasani da hayo. Ai tawraki yengochu. Hoine nangsei ichani haibagini. Labagi mai chakpaten konungda pasilaktribasi. Nalandrabadi konungsei ngahana alu thaba yaramladabani utwaina. Senapati do pakpana thindorei. Pakpana Lakliba chaichat kunni panbasida luhongbagi matam leplasi. Ado noi Rajkumari do aiga hana mukta sakhangna halu Senapati. Si oiradi huwa thokledana Rajkumar pakpa. Nangna hana thengnaramda wani sidi. Napase marilsu pande. Aduga anamsu kalline. Lanmi singdo Senapati da mani haina khumi. Pakpana Pare. Adudi noishu naramda hanjaro Senapati. Hoi. Thuna mupunsi chilinaw. Senapati do labagi machil manawga wari sari. Labana. Ichan nupi Rajkumari uhanba yaba nati Senapati. Aina phawba yengbada kiba ichal nupi gi sakto. Rajkumar ga karamaina hana unahangedoribanu nibo. Iningthaw uraga kiba sum phajarakshanida. Aisu sum uramnina Rajkumari do kiraktre. Hoi numidangadi yam ki ko masakto. Adune asuk kuina leminaraklaba ikhoina phawba asuk kiraba saktamdo. Migi masak batau phajakraba Rajkumar duna karamaina kiroidoino. Yaimana Tacho ibi magi mamai mamito sunu khara deshin biraga loire ke dorage. Ibo sunu naga yado banateda kuchu maida aduda. Yong hangoide ki kitani mana phibam thairido. Labnaga phammaga leramladi hangoi natraga yongdi yam manbani. Atombana Tacho tayai aidi unahanba pamde hekta luhongba pame. Senapatina Kana khangbano iningthaw thamoi pukchel yamna chawba misu mali Rajkumar do. Mina hana amukta sakhangna hanbiyo haidabanina thamoi musak hana amukta khangna hansi. Labana Hoida afaba ningthawni aduna masasu pharamgani. Nongma aina khoi ibemaga moigi wangu hanbagi leibakta insang napi leiba chatpada ningthawgi macha Rajkumarna aikhoi ibemase haifet ukhi hainasu ibemana aingonda harauna wari tamkhibale. Ningthaw wangu hanbagi macha nupa Rajkumar pakpado ibema ubada ikai mandana hottana lauraga chenkhi su hai. Adaidi ibemana aingonda tachaw lan taraga leibak munbagi mahut Rajkumar se aiga luhonglaga ngai sen oiduna makhoigi lam sarukta lau singu tawminabana phatra. Sumaina wakal hawdorakhibani ibemana aingonda. Senapatina Ibemagi wakhalse phajai he ningthaw. Hayengmak ibemaga Rajkumar pakpaga unahalase dudi ningthaw. Senapatina marai ngamdana Rajkumari ibemaga Rajkumar sariba pakpaga unahalami. Pakpado chak phana lamna lakchabani adubo Rajkumari ibemagi saktu ubada chak lamba phakre. Masak sidia kuthi matong kireda. Aibu mana napi phori kansida tumina chenkibana phadoribra. Natraga ikaiba piraga tomda sijahanbana phadoribro. Ibu wari sadranina napi singse phoibada sanna chananaba leireroi napi se. Kariba icha icha nang sijagro nasakto. Soikibane icha. Kariba ibu aibu kai haikrage icha. Ado icha aikhoi lekaida nanga thiba chap manaba ma hingba ikayena matomda sijakre nupido. Adaine nangsu madongna sijakro. Ai chale icha nang yum yobaga sijaruro ko. Ai nang yam kijariba. Ai chele ko icha ai chale hai. Ibu aina nakta phamli se udrabaro. Aina nakta phamli ibu aina nakta phamli se udrabaro. Ai se kaya muraga thirage.
ꯑꯩꯁꯦ ꯀꯌꯥꯝ ꯊꯤꯔꯒꯦꯕ ꯄꯥꯛꯄꯅ ꯂꯥꯞꯅ ꯂꯥꯎꯔꯝꯃꯤ ꯍꯣꯏ ꯏꯆꯟ ꯑꯩꯅ ꯅꯪ ꯏꯅꯥꯛꯇ ꯐꯝꯂꯤꯅ ꯈꯪꯂꯤꯁꯦ ꯅꯈꯣꯜ ꯇꯥꯔꯀꯥꯟꯗꯅꯤ ꯅꯁꯛꯇꯤ ꯉꯁꯥꯏꯗꯒꯤ ꯁꯨꯛꯎ ꯎꯗꯦ ꯑꯩꯅ ꯄꯥꯛꯄꯗꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯉꯥꯎꯕꯤꯗ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯂꯒ ꯍꯩ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯄꯥꯔꯨ ꯂꯥꯎꯅꯦ ꯑꯉꯥꯎꯕꯧ ꯍꯣꯏ ꯍꯣꯏ ꯂꯨꯈꯣꯏꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯨꯆꯣꯅ ꯆꯪꯂꯛꯂꯤꯅꯦ ꯁꯦ ꯄꯥꯛꯄꯅ ꯏꯔꯒ ꯊꯝꯂꯝꯕ ꯆꯦꯁꯦ ꯅꯪꯁꯨ ꯄꯥꯎꯅꯦ ꯑꯉꯥꯎꯕꯥꯎ पागे इमा करीनो मानिरमनिसिना निंथौगी मचानुपा असेंबा राजकुमार पाकपना चेदा सुमने इरम्मी इमा पाबों नोंमा अइना अइगे लुहोंगदोब नुपीदो निंथौ लाबगी मचल नुपीदो निंथौ लाबगा अइखोय लेबाकता इंसांग नापी लेबा लाकपदा अइना किथेलदा उखी इमा पाबों अइ मोइगी राजकुमारीदो पसक्तो यामना किए मागा लुहोंगदोय सरुक्ति अइ लेबाक से कंजरंगे अइ सिजखरगे इमा पाबों मागा लुहोंगदोय सरुक्पुदी सिजखरगे अइ पाकपना मकोकतु खोटलगा अस ओंथोकपदा सा हाइदुनी अइ राजकुमारीगा पामजद्रे अइ लेबाका कनिंगदे अइसु चेलहे निंथौ इमा महारानिया अइ चेलहे राजकुमारी इबेमसु पाकपगी इकाइनिंगाई ओइबा वाहिदुना मबुंग निंथौ लाबदा मपुनसिगी मयुम पालरोय हाइरमी अमदी मीगी लमसु ngasi हाइबा नुमिसिदगी मितादनबा अकनबा वा हाइरमी मचल नुपी नुसिजबा मबुंग अहुमदो मचल नुपीगी काइरबा थमोइदुगी मायोक्ता थबक तौखररोय हाइना वासक्लम अदुगा सोमदना पाकपना निंथौ वांगु हनबगी लेबाकनबगी दमक्ता निंथौना पाकपबो राजकुमार हापलमे मसा सकना कोनुंगदा लेहलमे महारानीसु था खरगी मतुंग लायेंगदुना ngawba फरमे लुखोइबु निंथौना मंत्री हापलमे अदुगा मतम खरगी मतुंग निंथौना कोना खंगलले मदुदी पाकपदो अरांगफम अहलदुगी मचा सिंगबदगी सिंगबा नहा अमनी हाइबा असुमना पाकपना निंथौ लेबाक कंदुना महाकी पाइरक्की लौसिंगना लेबाक अदु मपांगल कनबा लानमी लेबा लेबाक अमसो अहिनखी